Paring Naina Chatharakpa Thoithoiba Mayanglambam solo art exhibition ngarang CACHAR gi BINAKANDI da LEIBA INDRUPHABA complex ta Manipur SAHITYA PARISHAD ASSAM gi HANAGI Vice President NGANGOM BASANTA na Houdokkhre naha marup ki thawan michak singda kathokjaba haina mingthonba art exhibition asi lakliba tangkun gadaruk taloshin gadabane ningsing bayabadi Manipuri lon gi lamyan ba oiraba naha marup CACHAR thomi singna kumjali singa mga chama panyangki mangada ASSAM lengakta Manipuri lon na mahitam jege haina takshin mada kumjali singa mga chama panyangki taruki July 3 ta ayaba pangki naha marup ki thomi singna Nabadagi, Kasarda ME School Taruk Sulinkatke, Makha Tarakpada Manipuri Lon Bo Indian Constitution Ge, Nipan Suba Sadul de Chernabagi Dama, Kumjali Singamaga Chama Panhumpuda, Memorandum Ama India Lengakta Pishinke, India da Lady Batongan Tongan Balon Singi Marakta, Manipuri Lon Asibushu Achowa Freedom Ama Fanganaba, Nahamarup na Honarakibane, Manipuri Lon Gidama Mangjin Tana Chong. Chen Chong Kiba adubu ikai kumnab utpoina naha marup ki thomi singi saktam yangkokta yeklaga solo art exhibition asi pangthokpani hairiba exhibition asida punna lai taraga mapan puthokduna ayengwa singi pukning chingsale solo art exhibition asigi saruk ama oina ngase class 2 dagi 10 fawgi oiba saidan nabak amade unity habit team gi makada class 3 dagi na 10 fawgi mahiroi singi oiba layek pu changdam nagani haire hayeng aroiba numitana Manipuri lon gi dama chen chonglamba singi maramda khananai nabagi mifam amaso pangtokani haire